ꯑꯍꯥꯟꯕꯃꯛꯇꯗ News Live ꯆꯦꯅꯦꯜꯕꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯋꯥꯈꯜ ꯊꯣꯔꯛꯄ ꯃꯇꯝꯗ ꯅꯝꯊꯕꯤꯅꯕ ꯂꯩꯔꯣꯏ ꯕꯤꯃꯣꯜ ꯀꯆꯥ ꯅꯥꯒꯥ ꯇꯔꯨꯛ ꯑꯩꯈꯣꯏꯅ ꯏꯃꯣꯁꯟꯗ ꯍꯥꯠꯈꯤꯕꯅꯤ ꯑꯆꯧꯕ ꯑꯁꯣꯏꯕꯅꯤ ꯍꯦꯂꯤꯌꯥꯡꯊꯥꯡ ꯀꯨꯀꯤꯖꯣ ꯚꯤꯂꯦꯖꯁꯤꯡꯗ ꯒꯚꯔꯟꯃꯦꯟꯠꯅ ꯆꯥꯅ ꯊꯛꯅꯕꯒꯤ ꯄꯣꯠꯂꯝꯁꯤꯡ ꯄꯤꯒꯗꯕꯅꯤ इम्फाल जिरीबाल लंबी फाउनरे 80 थौमी फाजिंखिबगी मायोक्ता वाकन मिफम फंखरे कुकी सिक्योरिटी फोर्स की केस्पर तोंगहलगा इम्फाल दा लापदो तंगदु लेताबा पुरगले हाइबा यारोय एनसीसी एनपी ngapiगनी एनपीसीएम डिमांड मंगा लेंगांगना थबकता ओंथोपियो हाइना खुंजंग चंगसिनखरे हौजी मखा ताना पाव All Manipur Trade Union Council M2 amadi All Manipur Finance Governors Employee Organization MGO ani gi apunba body ama oiba Joint Administrative Council JAC na taliba demand mangan Manipur lengang na thabak to ontupiyo haiduna ngasi Imphal East amadi Bishenpur District ki Deputy Commissioner gi complex ta phungdang changsin khre Hongdang aduga mari lainana JC asigi secretary thiam momosa na hai JC asina lenga ki mathakta taanduna lagliba dima mangal haibadi state asigi government employee amasung pensioners sing the piriba dearness allowance dearness relief DRG sempham asi central government gi employee sing the piriba DRG sempham aduga manana PBU state asigi government employee sing gi थबक तौबगी मतम असी चही 64 फाउबा सांगदोकपिदुना हौजी हांगदुना लेरिबा सबऑर्डिनेट सर्विसेस संसंदा पोस्ट लिसिंग यांखै असी मणिपुर स्टेट स्टाफ सिलेक्शन की खुथांगदा अथुबा मतम मनुंगदा मेंशनबा NPS UPS की महुत्ता ऑल पेंशन सिस्टम चनहनबा अमदी गवर्नमेंट एम्प्लॉयीसिंग की थांगज नुमित सुटी कक्किबगी थोकिबा ऑर्डर अदु कैंसिल तौबीनबा JC मणिपुर गवर्नर चीफ मिनिस्टर चीफ सेक्रेटरी पिसिनखिबा मेमोरेंडम अदु थबक ओइना ओंथोक्तरबा तारबदी मखा ताबा ओइना डेमोक्रेटिक ओइबा मवोंगदा खुंजंग कया संसिनबा सेम साबा लोरे हाइति हौजी अरामबाई तेंगोंगी थौमी फाजिंखिबगी थौमु यानिंगदबा फोंदोक्तुना ngasisu tampaki tongan mafam kayada miyamna wakan mifam chathaki urup arabti development coordinating committee UAT COC amadi urup arabti apunba maira paibi lupna sinduna urup arabti da ngasi mafam adugi miyamna saruk yadna wakan mifam chathakre wakan mifam aduda saruk ya khibi maira paibi amana hai English ngani sumna kulumdogi me ohumda kuki narco terrorist na landara pa matamda government amal lay haibagi masagi mutokam mathau amata tawrokidaba amadi state force na makut punsinduna laikhiba matamduda arambai tengona iramdam asibu ngangnabidam achawa thodang lauduna lakhibani India amadi Manipur government na lawgadaba thodang ado kari amata taroktabadagi arambai tengona iramdam asigi miyam asigi kannabagidam achawa thodang lawrikibani haikhi hauji makhatana pawpajari Kuki Central Security Force की केस्पर मनुंगदा तोंगहलगा मखोइबु ngaक सेंदुना इम्फालदा लापदा मणिपुरदा तंगदु लेताबा पुरगले हाइबा यारोय लेंगांगना पुरगले हाइरिबा तंगदु लेताबा असि करंबा अथॉरिटीगा यानादुना पुरकपा तंगदु लेताबा नो हाइना NPCM Native People Committee Manipur लेंगाकता हंगथे कमिटी असिना परिंग नाइ ना चथरकवा मैतै अमसुंग नागा फुरकी ओइबा खना नैनाबा मिफम अमदा कमिटी असिगी कन्वेनर असंग कसारना वफम फोंदोखिबनी यूनिफाइड रेस्पॉन्स हाइबा यमदा इम्फाल वेस्ट की अवांग संगमाई खोंजेंग लैमा तंपाकता पांगथोकपा मिफम अदुदा NPCA की मिहुत ओइबा चिंग अमसुंग तंगी थौपुइबा CSO कयागी लुसिंगबसिंग सरुक याखी थौरम अदुगा मरी लेनना असंग कसारना हाई हौजिक मैतै फुरुमना चटपा यादबसिंग मथक्ता नगासु मफम खरदा चटपा यादना लैदी अदुबु चथोक चसिन जादिबा तंजा असिदा लेंगांगना तंगदु लेताबा हंजिले हाइबसि चुमलोय कुकी सिंगबु निंगथिना सिक्युरिटी पीरगा चलहन्नबगी
ꯊꯧꯑꯣꯡ ꯑꯁꯤ ꯃꯤꯌꯥꯝꯕꯨ ꯎꯁꯤꯠꯇꯕꯅꯤ ꯍꯥꯏꯅ ꯂꯧꯏ ꯃꯤꯌꯥꯝꯅ ꯄꯥꯝꯂꯤꯕ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯂꯧꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯃꯗꯤ ꯆꯞ ꯆꯥꯅ ꯌꯥꯅꯕ ꯑꯃ ꯄꯣꯛꯇ꯭ꯔꯤ ꯐꯥꯎꯕ ꯀꯨꯀꯤꯁꯤꯡꯕꯨ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯇꯧꯍꯟꯕ ꯌꯥꯔꯣꯏ ꯑꯁꯥꯝ ꯀꯁꯥꯔꯅ ꯍꯥꯏꯈꯤ ꯀꯔꯤꯒꯨꯝꯕ ꯃꯩꯇꯩ ꯑꯃꯁꯨꯡ ꯅꯥꯒꯥ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯔꯛꯂꯕꯗꯤ ꯊꯦꯡꯅꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯩꯉꯥꯛꯅ ꯃꯔꯝ ꯆꯥꯗꯅ ꯃꯤꯌꯥꯝꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯕꯤꯒꯅꯨ ꯑꯃꯔꯣꯝꯗ ꯃꯤꯐꯝ ꯑꯗꯨꯅ ꯖꯨꯟ 2ꯗ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯈꯥꯟ ꯂꯤꯌꯥꯡꯃꯥꯏ ꯅꯥꯒꯥ ꯚꯤꯂꯦꯖꯗ ꯄꯥꯡꯊꯣꯛꯈꯤꯕ NPCMꯒꯤ ꯑꯍꯥꯟꯕ ꯃꯤꯐꯝ ꯂꯧꯈꯤꯕ ꯋꯥꯔꯦꯞ ꯑꯗꯨ ꯔꯤꯐꯥꯔꯝ ꯇꯧꯈꯤ ꯃꯤꯐꯝ ꯑꯗꯨꯅ ꯔꯤꯐꯥꯔꯝ ꯇꯧꯈ꯭ꯔꯕ ꯋꯥꯔꯦꯞꯁꯤꯡ ꯑꯗꯨꯗꯤ ꯃꯅꯤꯄꯨꯔꯗꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜ ꯂꯧꯊꯣꯛꯄ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯂꯧꯊꯣꯛꯄ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ NRC ꯑꯞꯗꯦꯠ ꯇꯧꯕ ꯃꯩꯇꯩ ꯑꯃꯁꯨꯡ ꯅꯥꯒꯥ ꯂꯦꯖꯤꯁꯂꯦꯇꯤꯚꯁꯤꯡ ꯌꯥꯎꯅ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯃꯤꯐꯝ NPCMꯒ ꯄꯥꯡꯊꯣꯛꯃꯤꯟꯅꯕ ꯌꯦꯜꯍꯧꯃꯤ ꯐꯨꯔꯨꯞꯁꯤꯡꯗ ꯁꯤꯡꯅꯔꯛꯄ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯌꯦꯛꯅꯕꯁꯤꯡꯒ ꯊꯦꯡꯅꯃꯤꯟꯅꯕ ꯍꯥꯏꯕꯅꯆꯤꯡꯕꯅꯤ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯄꯥꯎ ꯄꯥꯖꯔꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯃꯨꯟꯅ ꯅꯩꯅꯗꯨꯅ ꯁꯤꯁꯇꯦꯝ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤ ꯀꯣꯛꯇ ꯆꯨꯁꯤꯜꯍꯟꯈ꯭ꯔꯕ ꯋꯥꯈꯜꯂꯣꯟ ꯀꯣꯛꯊꯣꯛ ꯆꯥꯝꯊꯣꯛꯇꯨꯅ ꯍꯣꯡꯗꯣꯛꯄ ꯆꯪꯏ ꯃꯤꯌꯥꯝꯒꯤ ꯀꯟꯁꯤꯌꯦꯟꯁꯅꯦꯜ ꯑꯦꯋꯥꯔꯅꯦꯁ ꯌꯥꯎꯗꯅ ꯃꯅꯤꯄꯨꯔ ꯑꯍꯣꯡꯕ ꯄꯨꯔꯛꯄ ꯈꯛ ꯌꯥꯔꯣꯏ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯑꯃꯗꯤ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯋꯥꯈꯜꯂꯣꯟ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯗ ꯅꯠꯇꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯃꯅꯤꯄꯨꯔ ꯅꯝꯊꯕ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯊꯣꯛꯂꯣꯏ ꯍꯥꯏꯅ ꯂꯣꯛ ꯁꯚꯥꯒꯤ MP ꯗꯥꯛꯇꯔ ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯗꯥꯛꯇꯔ ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯍꯧꯈꯤꯕ ꯏꯪ 2024ꯒꯤ ꯖꯨꯟꯒꯤ 15ꯗ ꯃꯍꯥꯛꯅ ꯂꯣꯛ ꯁꯚꯥꯒꯤ MP ꯑꯣꯏꯅ ꯋꯥꯁꯛ ꯂꯧꯈꯤꯕ ꯆꯍꯤ 2 ꯃꯄꯨꯡ ꯐꯥꯔꯛꯄꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯏꯝꯐꯥꯜ JNNDA ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨ ꯃꯅꯤꯄꯨꯔ ꯗꯥꯟꯁ ꯑꯦꯀꯥꯗꯃꯤꯒꯤ ꯑꯣꯗꯤꯇꯣꯔꯤꯌꯝꯗ ꯁꯦꯂꯦꯕ꯭ꯔꯦꯇꯤꯡ ꯄꯤꯄꯜꯁ ꯚꯣꯏꯁ ꯄꯤꯄꯜꯁ ꯔꯦꯖꯤꯁꯇꯦꯟꯁ ꯍꯥꯏꯕ ꯃꯤꯡꯊꯣꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ MPCC ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯪꯒ꯭ꯔꯦꯁ ꯀꯃꯤꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯔꯤꯕ ꯐꯣꯔꯃꯔ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯀꯥꯝ ꯏꯕꯣꯕꯤ ꯁꯤꯡꯍꯅ ꯆꯤꯐ ꯒꯦꯁꯠ ꯗꯥꯛꯇꯔ ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯃꯗꯤ ꯁꯨꯒꯨꯅꯨ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ MLA ꯀꯥꯡꯃꯨꯖꯝ ꯔꯟꯖꯤꯠ ꯁꯤꯡ ꯈꯣꯟꯗ꯭ꯔꯥꯛꯄꯝ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ MLA ꯊꯣꯛꯆꯣꯝ ꯂꯣꯀꯦꯁꯣꯔ ꯑꯃꯗꯤ ꯊꯧꯕꯥꯜ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ MLA ꯍꯣꯀ꯭ꯔꯝ ꯁꯨꯔꯖꯀꯨꯃꯥꯔꯅ ꯒꯦꯁꯠ ꯑꯣꯐ ꯑꯣꯅꯔꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯗꯥꯛꯇꯔ ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯍꯧꯖꯤꯛ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕ ꯑꯁꯤ ꯃꯤꯌꯥꯝꯅ ꯀꯨꯞꯅ ꯅꯩꯅꯗꯨꯅ ꯈꯪꯃꯤꯟꯅꯕ ꯆꯪꯏ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯤꯡꯂꯤꯕ ꯃꯍꯤꯡ ꯑꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯦ ꯃꯤꯌꯥꯝꯅ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯗ ꯀꯤꯔꯦ ꯃꯁꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯊꯧꯑꯣꯡ ꯊꯧꯁꯤꯟ ꯀꯌꯥꯅ ꯀꯤꯍꯟꯕꯅꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯑꯩꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯠ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝ ꯑꯁꯤꯕꯨ ꯂꯩꯕ ꯌꯥꯕ ꯑꯃꯒꯨꯝ ꯎꯍꯜꯂꯕꯗꯤ ꯃꯅꯤꯄꯨꯔ ꯇꯣꯏꯔꯅꯤ ꯁꯦꯟꯇꯔꯅ ꯌꯦꯜꯂꯛꯄ ꯆꯥꯛꯊꯨꯡ ꯈꯔꯗ ꯁꯦꯠꯅ ꯃꯨꯟꯅꯗꯨꯅ ꯆꯥꯅꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯦ ꯂꯥꯜꯂꯕꯁꯨ ꯁꯦꯝꯗꯣꯛꯄꯒꯤ ꯃꯍꯨꯠꯇ ꯑꯗꯨꯝ ꯌꯥꯅꯤꯡ ꯆꯠꯄ ꯑꯣꯏꯔꯔꯣꯏ ꯌꯥꯔꯔꯣꯏ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯂꯩꯕ ꯑꯁꯤ ꯍꯣꯡꯗꯣꯛꯄ ꯇꯥꯏ ꯃꯤꯌꯥꯝꯒꯤ ꯀꯟꯁꯤꯌꯦꯟꯁꯅꯦꯜ ꯑꯦꯋꯥꯔꯅꯦꯁ ꯌꯥꯎꯗꯅ ꯃꯅꯤꯄꯨꯔ ꯍꯣꯡꯕ ꯌꯥꯔꯣꯏ ꯑꯩ ꯈꯛꯇꯅ ꯃꯅꯤꯄꯨꯔꯗ ꯑꯍꯣꯡꯕ ꯄꯨꯔꯛꯄ ꯉꯝꯂꯣꯏ ꯑꯩ ꯂꯥꯏꯄꯣꯛ ꯅꯠꯇꯦ ꯏꯔꯥꯕꯣꯛꯀꯤ ꯃꯄꯣꯛ ꯑꯃꯁꯨ ꯅꯠꯇꯦ ꯂꯨꯆꯤꯡꯕꯁꯤꯡ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟ ꯍꯣꯡꯗꯣꯛꯄ ꯃꯊꯧ ꯇꯥꯏ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟ ꯍꯣꯡꯍꯟꯅꯕ ꯍꯣꯠꯅꯕꯗ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯊꯧꯗꯥꯡ ꯆꯥꯎꯅ ꯂꯩꯒꯅꯤ ꯃꯁꯤꯗꯤ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯈꯛꯇꯅ ꯍꯣꯡꯍꯟꯕꯁꯨ ꯌꯥꯔꯣꯏ ꯗꯦꯃꯣꯀ꯭ꯔꯦꯁꯤꯗ ꯑꯩ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯃꯨꯟꯅ ꯈꯪꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯑꯩꯒꯤ ꯃꯣꯔꯦꯜ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯗꯨ ꯆꯞ ꯆꯥꯅ ꯂꯧꯃꯤꯟꯅꯁꯤ ꯑꯩ ꯍꯥꯏꯕ ꯃꯣꯔꯦꯜ ꯑꯦꯖꯦꯟꯁꯤ ꯑꯁꯤ ꯂꯤꯗꯔꯁꯤꯡꯗ ꯌꯥꯝꯅ ꯍꯦꯟꯅ ꯌꯥꯎꯕ ꯆꯪꯏ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡ ꯍꯥꯏꯕ ꯑꯃꯨꯛ ꯄꯨꯟꯅ ꯂꯧꯃꯤꯟꯅꯒꯗꯕꯅꯤ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜꯗꯒꯤ ꯑꯣꯏꯔꯣꯏ ꯌꯥꯔꯔꯣꯏ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯊꯥꯗꯣꯛꯃꯤꯟꯅꯁꯤ 53 ꯁꯨꯕ ꯂꯣꯛ ꯁꯚꯥ ꯏꯂꯦꯛꯁꯟꯗ ꯃꯤꯌꯥꯝꯅ ꯂꯧꯈꯤꯕ ꯐꯤꯔꯦꯞ ꯑꯗꯨ ꯇꯟꯗꯟꯒꯤ ꯃꯩꯉꯥꯟ ꯑꯣꯏꯍꯟꯒꯨꯝꯁꯤ ꯀꯜꯆꯔ ꯑꯃ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯁꯤ ꯂꯥꯛꯀꯗꯧꯔꯤꯕ ꯏꯂꯦꯛꯁꯟ ꯑꯁꯤꯗꯁꯨ ꯃꯤꯌꯥꯝꯒꯤ ꯐꯤꯔꯦꯞ ꯍꯣꯡꯗꯅ ꯂꯦꯞꯇꯨꯅ ꯑꯅꯧꯕ ꯃꯅꯤꯄꯨꯔ ꯑꯃ ꯄꯨꯔꯛꯅꯕ ꯔꯤꯚꯣꯂꯨꯁꯟ ꯑꯃ ꯆꯪꯁꯤꯟꯃꯤꯟꯅꯁꯤ ꯑꯃꯁꯨꯡ ꯍꯥꯏꯅꯁꯨ ꯗꯥꯛꯇꯔ ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯐꯣꯡꯗꯣꯛꯈꯤ ꯊꯧꯔꯝ ꯑꯁꯤꯗ ꯆꯤꯐ ꯒꯦꯁꯠꯀꯤ ꯋꯥꯔꯣꯜ ꯄꯤꯔꯗꯨꯅ ꯑꯣꯀꯥꯝ ꯏꯕꯣꯕꯤꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯏꯪ 2022ꯒꯤ ꯃꯦꯒꯤ 3ꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯂꯩꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯍꯤꯡꯂꯤꯕꯔꯥ ꯁꯤꯔꯤꯕꯔꯥ ꯈꯪꯗꯅ ꯂꯩꯕꯒ ꯄꯥꯡꯈꯛ ꯑꯣꯏꯔꯦ BJP ꯒꯕꯔꯅꯔ ꯑꯁꯤꯅ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯍꯟꯗ꯭ꯔꯦ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯕꯨ ꯈꯣꯡꯒꯣꯏꯅꯔꯒ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯇꯧꯔꯛꯂꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯒꯕꯔꯟꯃꯦꯟꯠ ꯑꯁꯤ ꯊꯥ 5-6 ꯃꯤꯅꯤꯁꯇ꯭ꯔꯤ ꯃꯄꯨꯡ ꯐꯥꯅ ꯆꯥꯛꯊꯣꯛꯍꯟꯗꯅ ꯊꯝꯖꯤꯜꯂꯤ ꯁꯦꯟꯇꯔꯅ ꯍꯧꯒꯠꯂꯨ ꯍꯥꯏꯔꯒ ꯍꯧꯒꯠꯄ ꯐꯝꯃꯨ ꯍꯥꯏꯕꯒꯤ
ꯐꯝꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯦ ꯃꯅꯤꯄꯨꯔ ꯃꯔꯥꯏꯕꯛ ꯍꯧꯖꯤꯛꯁꯨ ꯇꯝꯕ ꯉꯝꯗꯦ ꯃꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯈꯨꯗꯣꯡꯆꯥꯕꯕꯨ ꯐꯪꯒꯅꯤ ꯍꯥꯏꯔꯕꯗꯤ ꯂꯩꯔꯤꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯃꯒ ꯍꯦꯛꯇ ꯍꯥꯟꯅꯍꯜꯂꯛꯄꯁꯨ ꯌꯥꯏ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯁꯦꯝꯗꯣꯛꯇꯨꯅ ꯃꯈꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧꯔꯛꯄ ꯌꯥꯏ ꯁꯦꯟꯇꯔꯗ ꯂꯩꯔꯤꯕ BJPꯒꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯍꯥꯠꯅꯔꯁꯅꯨ ꯋꯥꯔꯛꯂꯒ ꯇꯣꯛꯆꯅꯤ ꯍꯥꯏꯕ ꯈꯜꯂꯕ꯭ꯔꯥ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯔꯥꯏꯠ ꯐꯥꯎꯕ ꯃꯄꯨꯡ ꯐꯥꯅ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯕ ꯉꯝꯗ꯭ꯔꯒꯗꯤ ꯂꯩꯕꯒꯤ ꯑꯥꯔꯊ ꯂꯩꯔꯤꯕ꯭ꯔꯥ ꯈꯨꯔꯨꯝꯂꯒ ꯂꯩꯉꯥꯛ ꯁꯥꯁꯟ ꯇꯧꯕ ꯅꯤꯔꯒ ꯍꯤꯡꯒꯗꯧ ꯁꯔꯨꯛ ꯁꯤꯈꯤꯕꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯐꯩ ꯍꯥꯏꯅ ꯑꯣꯀꯝ ꯏꯕꯣꯕꯤꯅ ꯐꯣꯡꯗꯣꯛꯈꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ MP ꯗꯥꯛꯇꯔ ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯩꯈꯣꯏꯖꯝꯅ ꯃꯅꯤꯄꯨꯔꯒꯤ ꯂꯤꯚꯤꯡ ꯂꯤꯖꯦꯟꯗ ꯑꯅꯤ ꯃꯊꯪꯁꯤꯠꯅ ꯑꯔꯤꯕꯝ ꯁꯥꯝ ꯁꯔꯃ ꯑꯃꯗꯤ ꯄ꯭ꯔꯣꯐꯦꯁꯔ ꯂꯣꯀꯦꯟꯗ ꯑꯔꯥꯝꯕꯝꯗ ꯁꯥꯏꯇꯦꯟꯁꯟ ꯈꯨꯠꯁꯤꯟꯅꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯈꯤ ꯏꯀꯣꯅꯣꯃꯤꯛꯁ ꯐꯦꯗꯔꯦꯂꯤꯖꯝ ꯔꯤꯐ꯭ꯂꯦꯛꯁꯟ ꯑꯣꯐ ꯀꯔꯦꯟ ꯒ꯭ꯂꯣꯕꯦꯜ ꯑꯦꯟ ꯏꯟꯗꯤꯌꯥ ꯁꯤꯆꯨꯋꯦꯁꯟ ꯍꯥꯏꯕ ꯍꯤꯔꯝ ꯑꯁꯤꯗ JNUꯒꯤ ꯔꯤꯇꯤꯌꯥꯔ ꯄ꯭ꯔꯣꯐꯦꯁꯔ ꯑꯔꯨꯟ ꯀꯨꯃꯥꯔꯅ ꯋꯥ ꯉꯥꯡꯈꯤ ꯂꯣꯏꯅꯅ ꯏꯁꯩ ꯅꯣꯡꯃꯥꯏꯒꯤ ꯊꯧꯔꯝ ꯀꯌꯥ ꯗꯤꯕꯦꯇꯤꯡ ꯀꯝꯄꯤꯇꯤꯁꯟꯁꯨ ꯄꯥꯡꯊꯣꯛꯈꯤ ꯍꯧꯖꯤꯛ ꯃꯇꯥꯡꯁꯤꯗ ꯄꯥꯖꯔꯤꯕ ꯄꯥꯎꯁꯦ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ